ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯀꯞꯃꯤꯟꯅꯕꯗꯨ ꯎꯕꯗ ꯇꯣꯟꯁꯨ ꯊꯋꯥꯏ ꯆꯥꯛꯅ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯀꯞꯆꯩ. ꯑꯄꯪꯕꯤ, ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯔꯕꯗꯤ ꯋꯥꯖꯒꯦꯗꯅꯤ. ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯇꯣꯟ ꯃꯇꯣꯝꯇ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯩ, ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯪꯗ ꯄꯣꯛꯂꯣꯏꯕ ꯌꯥꯎꯔꯨꯕ ꯃꯌꯥꯝꯁꯨ ꯃꯍꯩ ꯍꯟꯅꯔꯛꯏ. ꯔꯤꯇꯥꯗꯤ ꯃꯅꯦꯝꯄꯣꯛꯅ ꯃꯁꯥ ꯁꯣꯟꯊꯕꯗꯨ ꯎꯔꯒ ꯃꯌꯨꯝꯗ ꯄꯣꯊꯥꯔꯨꯅꯕ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤ. ꯖꯦꯀꯣꯕꯀ ꯔꯥꯖꯀꯁꯨ ꯍꯜꯂꯛꯑꯦ. ꯔꯥꯖꯅ, ꯁꯅꯥ, ꯅꯣꯏ ꯇꯥꯃꯣꯒ ꯂꯩꯃꯤꯟꯅꯔꯣꯀꯣ ꯉꯁꯤꯗꯤ. ꯔꯣꯖꯔꯅ, ꯑꯣꯏ ꯄꯥꯕꯨꯡ. ꯏꯕꯦꯝꯃꯁꯤꯔꯥ ꯅꯣꯏ ꯇꯥꯃꯣꯒꯤ ꯃꯆꯟꯅꯨꯄꯤꯗꯣ? ꯍꯣꯏ. ꯃꯥꯁꯨ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯣ? ꯇꯣꯟꯅ, ꯍꯣꯏ ꯄꯥꯕꯨꯡ, ꯁꯣꯔꯣꯛꯐꯥꯎ ꯂꯩꯔꯒꯦꯅ ꯂꯥꯛꯄꯅꯤ. ꯐꯔꯦ ꯂꯩꯃꯤꯟꯅꯔꯣ. ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯧꯔꯣ. ꯍꯌꯦꯡꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯨꯀꯣ. ꯅꯃꯥꯁꯤ ꯍꯣꯏꯁꯨ ꯉꯟꯇꯥꯅ ꯊꯥꯔꯛꯑꯒꯦ. ꯔꯣꯖꯔꯅ, ꯑꯣꯏ ꯄꯥꯕꯨꯡ. ꯖꯦꯀꯣꯕꯅ, ꯁꯥꯔ, ꯑꯩ ꯌꯨꯝꯐꯥꯎ ꯊꯤꯟꯖꯔꯒꯦ. ꯌꯥꯅꯤ ꯏꯕꯨꯡꯉꯣ, ꯁꯥꯔ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ. ꯅꯪꯁꯨ ꯄꯣꯊꯥꯖꯧꯔꯣ. ꯔꯥꯖ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯑꯕꯦꯝꯒ ꯇꯣꯟꯒ ꯆꯪꯗꯅ ꯖꯦꯀꯣꯕꯒ ꯔꯣꯖꯔꯒꯒꯤ ꯇꯨꯝꯐꯝ ꯁꯦꯝꯕꯤꯔꯝꯃꯤ. ꯅꯨꯃꯤꯠꯇꯨ ꯑꯕꯦꯝꯗꯤ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ. ꯇꯣꯟꯁꯨ ꯃꯇꯥꯔꯣꯏꯒꯦ ꯈꯜꯂꯒ ꯐꯅ ꯊꯦꯡꯂꯐꯥꯎ ꯇꯨꯝꯊꯔꯝꯗꯦ. ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯅꯈ꯭ꯔꯦ. ꯔꯤꯇꯥꯁꯨ ꯉꯟꯇꯥꯅ ꯂꯥꯛꯇꯨꯅ ꯁꯤꯜ ꯂꯥꯡꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯔꯥꯅꯤ ꯐꯪꯉꯦ ꯃꯁꯥꯗꯨ ꯈꯪꯁꯣꯟ ꯁꯣꯟꯖꯤꯟꯈꯤꯕꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯂꯝꯗꯦ. ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯆꯠꯈꯤꯕ ꯑꯣꯏꯕꯅ ꯔꯣꯖꯔꯁꯨ ꯇꯣꯟꯕ ꯎꯕ ꯈꯨꯗꯤꯡ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯇꯣꯟꯒꯤꯗꯤ ꯍꯥꯏꯅ ꯃꯄꯥ ꯃꯃꯥ ꯃꯕꯨꯡ ꯂꯩꯔꯤ ꯈꯜꯂꯨꯕꯗ ꯈꯔꯗꯤ ꯐꯔꯝꯃꯤ. ꯑꯕꯦꯝꯒꯤꯗꯤ ꯃꯃꯥꯁꯨ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯑꯕꯦꯝꯒ ꯇꯣꯟꯒꯅ ꯃꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯍꯣꯠꯅꯕꯒ ꯊꯕꯛ ꯃꯌꯥꯝꯗꯨꯒ ꯉꯥꯏꯍꯥꯛꯇꯐꯥꯎ ꯁꯪꯖꯔꯝꯗꯦ. ꯂꯥꯏꯔꯤꯛ ꯇꯥꯕ ꯂꯣꯏꯈꯤꯕꯒ ꯊꯕꯛꯁꯤꯡꯗꯨ ꯃꯈꯣꯏ ꯃꯔꯤ, ꯖꯦꯀꯣꯕ, ꯔꯣꯖꯔ, ꯑꯕꯦꯝ, ꯇꯣꯟ ꯆꯪꯗꯅ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯔꯣꯖꯔꯒ ꯑꯕꯦꯝꯒ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯍꯦꯟꯈꯤꯕꯗꯨ ꯎꯕꯗ ꯇꯣꯟꯁꯨ ꯍꯥꯏꯐꯦꯠꯇꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯖꯦꯀꯣꯕꯅ, ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ, ꯏꯃꯨꯡ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯃꯔꯤꯁꯤꯗ ꯅꯪꯅ ꯊꯥꯡꯂꯨꯔꯤꯕ ꯈꯣꯡꯊꯥꯡꯗꯣ ꯑꯍꯦꯛꯄ ꯑꯣꯏꯅꯤꯅ. ꯍꯧꯖꯤꯛꯇꯤ ꯆꯥꯛꯄ ꯍꯦꯟꯒꯠꯂꯛꯀꯦꯗꯅꯤ. ꯑꯗꯨꯕꯨ ꯇꯣꯟ, ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯙꯔꯃꯅꯤ. ꯇꯣꯟ ꯅꯨꯡꯉꯥꯏꯇꯅ, ꯍꯣꯏ ꯇꯥꯃꯣ, ꯑꯩꯅ ꯂꯥꯜꯂꯨꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯇꯥꯃꯣ, ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯑꯄꯟꯕ ꯄꯤꯗꯧꯕ ꯌꯦꯠꯀꯤ ꯈꯟꯕꯗꯨꯗꯤ ꯑꯩꯗꯤ ꯈꯟꯗꯤꯌꯦ. ꯑꯩꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ. ꯑꯇꯣꯞꯄꯁꯨ ꯅꯠꯇꯕ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯖꯔꯛꯂꯤꯕ ꯑꯩꯒꯤ ꯏꯇꯥ ꯑꯕꯦꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒꯤꯅꯦ. ꯖꯦꯀꯣꯕꯅ, ꯌꯥꯔꯤꯁꯦ, ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨ. ꯑꯕꯦꯝꯅ, ꯊꯝꯃꯣ, ꯆꯥ ꯂꯩꯔꯦ. ꯚꯥꯏ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯑꯩꯒꯤ ꯀꯥꯗ ꯊꯛꯎꯔꯁꯤ ꯂꯥꯛꯑꯣ. ꯍꯣꯏ, ꯂꯥꯛꯑꯒꯦ ꯚꯥꯏ. ꯑꯕꯦꯝꯒꯤ ꯀꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯥ ꯊꯛꯄ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ. ꯑꯕꯦꯝꯅ, ꯚꯥꯏ, ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ. ꯍꯥꯏꯌꯨ ꯚꯥꯏ. ꯑꯕꯦꯝ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ, ꯔꯣꯖꯔꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯂꯅꯤ ꯅꯪ ꯑꯩꯒꯤ ꯈꯟꯕꯗ. ꯇꯣꯟ ꯅꯣꯛꯁꯤꯟꯅꯔꯒ, ꯏꯁ, ꯑꯩꯒꯤꯗꯤ ꯀꯩꯗꯧꯕꯒꯤ ꯃꯥꯅ ꯃꯊꯥ ꯁꯥꯕꯤꯗꯣꯏꯕ? ꯚꯥꯏ, ꯃꯥꯅ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕꯁꯦ ꯅꯪꯅꯦ. ꯍꯣꯏ, ꯆꯨꯝꯃꯦ. ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯩꯁꯨ ꯀꯨꯏꯅ ꯅꯨꯡꯁꯤꯅꯈꯤꯕꯁꯨ ꯅꯠꯇꯦ. ꯑꯩ ꯀꯩꯁꯨ ꯔꯣꯖꯔꯁꯦ ꯅꯨꯡꯁꯤꯗꯦꯗ. ꯁꯨꯝ ꯇꯥꯏꯝ ꯄꯥꯁꯀꯨꯝꯕꯅꯦ. ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯚꯥꯏ. ꯇꯣꯟꯗꯨ ꯑꯕꯦꯝꯗ ꯌꯦꯡꯕ ꯉꯝꯖꯔꯝꯗꯦ. ꯅꯥꯀꯟ ꯑꯣꯟꯊꯣꯛꯂꯒ ꯂꯩꯔꯝꯃꯤ. ꯑꯕꯦꯝꯁꯨ ꯇꯣꯟꯒꯤ ꯏꯍꯨꯜꯗꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ. ꯇꯣꯟ ꯇꯞꯅ, ꯑꯩꯅ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯗ ꯌꯦꯠꯂꯨꯕꯁꯦ ꯑꯩ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ. ꯑꯕꯦꯝ ꯃꯄꯤ ꯇꯞ ꯇꯥꯔꯛꯏ. ꯚꯥꯏ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨ. ꯑꯩꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ. ꯏꯃꯥ ꯕꯕꯥꯅ ꯏꯇꯣꯝꯇ ꯄꯣꯛꯄꯤꯔꯝꯕꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯑꯩ ꯍꯤꯛꯇꯣꯛꯄ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ. ꯇꯣꯟꯁꯨ ꯃꯄꯤꯗ ꯇꯩꯊꯣꯛꯆꯩ.
ipa imana aikoibu kayada wana chawna yokpirikpano masida aikoina makoigi mayukta thabak tawba haibase papki masakne bai nan kaimta landi laluri base wakal thelabi aine adumna haikano bai ai nuwaiti nangishu naran kaimta leiti tonna adudi lali base kanano abemna aikoi mata landi matangna matamna yadabagine tonna nang haujikti leikitraba babagi thawaina santi oinaba makoina haramba wado inkro abem kaplaga nang aigi tinaraga aina noi tamobu nungshirubase yamna lankre bai nungshi bai basibu phagiro nang nai koi tamo nungshibado tamo su khanglamgani adusu nangi naranati aidi rojese marup amaku haujiksu khaliye upai leitabagi ai maga close oibane aside nangna nungairama haiba aisu khange ado ai kidu haibano to na abim buko chinbi yarse kapkano ai kesu khandese haujikti nakoi ani na panthung yokhibada adune aina pamlibase rajarna ai thongalolini abang ton ani mak chap manana taye noy ani kari meeting tawrino mopana milai se chaga putura ke haitraga abemna lage ngiya potharambane rogerna kyam wardana roger do chatkre ani du so amuk mayam laklebadu seba torami asumna asti numitasu roger ki marup singdo laktuna mateng panglami rani su machagi khalaga mahak hingi ge khanduna khara chasil thakjilaga asti do yaurami soratasu mayam changduna mateng pangbirami roki di nupa ojerasu tanja menja khangba thamoi chepa nupani roger ka makoi animak atai marup singda abemna mi hatki badu khangalamde roger ga roki ga lekai gi pochai thiluna batholai roki na abemse tamola nangara tuition thin basu lobusu kharcha piyo oi bai aina chatlage khali bane ado bai numitugi nupa manga tuna kamdoba makoi isu aranba asoba leibanina wafamda tamona men khrabane numitu da aiti yumda kaidorage hangbada lambi nan beshitpanena khumlibane ado bai nang makoi da haidro aiti alex oida aiti da kamaina haidino adubu fajaba wafamla numita tamosu yu arobida ngawbaga abemna amaromdadi aikhoini gi thawaise kanbirabane rakina le yaramade makoi loinamak toiramgadabane aishu yubudi khara thai numito aduna isase gandabane rakina aide khongda sokhibagi upai lekhidabaine rogerna adobai shigi wafamse amuk hana panaragumsiko oi bai masi wase punchi ju balop khrase abengi su ije jamna sokani adobai nangna abengu pamche ke haibado aisu khange ado abem sai gi orani masidi aigi apambadi natte family gi obi wari ne oi aisu abem bhojikti nushiba phawre to na kamdawa roger tumina laikre rocky na lagnar e ai lawro roger nofetawna mabungdango nupi koibabu mabungdagi kanana permission longnage ai kangdre duwadi adubu tonadi yarto mande nangai tinaruba kobunina phagi tawni da bai sengi macha nang pau yaningde yarkhraga ai kamaina yaktoiba rogerna hera bai kanana khangni aikoi taret sida mana pamjaba yawambaso anidu wachi ngangna dana pochai thiluraga halakminari atai marup singdudi abemna nupa amma hatkibagi maramda khangdabanina alex na nongma aikoi lekai da nupa amma accident da lekidabada
ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ ꯅꯨꯄꯤ ꯑꯃꯅ ꯍꯥꯠꯄꯅꯤ ꯅꯣꯡꯁꯤ ꯆꯨꯕꯅꯤꯅ ꯃꯁꯛꯇꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤꯌꯦ ꯔꯣꯖꯔ ꯉꯛꯅ ꯀꯅꯥꯏ ꯑꯉꯥꯡꯅꯅꯣ ꯑꯦꯂꯦꯛꯁꯅ ꯑꯩꯈꯣꯏ ꯀꯥꯒꯤ ꯃꯆꯥꯅꯨꯄꯥ ꯔꯤꯒꯥꯟꯗꯣ ꯑꯗꯨꯒꯤ ꯐ꯭ꯔꯦꯟꯅꯦ ꯔꯣꯖꯔ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯀ꯭ꯂꯥꯁ 4 ꯀꯥꯕ ꯑꯉꯥꯡꯅ ꯉꯥꯡꯕ ꯋꯥꯕꯨ ꯑꯦꯂꯦꯛꯁꯅ ꯑꯉꯥꯡꯅ ꯃꯩ ꯆꯨꯕꯗꯁꯨ ꯃꯍꯩ ꯂꯥꯡ ꯄꯣꯛꯊꯣꯛꯄꯅꯤ ꯚꯥꯏ ꯔꯣꯀꯤꯅ ꯌꯥꯔꯦꯗ ꯃꯤꯒꯤ ꯋꯥꯊꯤ ꯉꯥꯡꯅꯒꯨꯝꯁꯦ ꯃꯊꯤꯕꯣꯡ ꯅꯤꯁꯥ ꯑꯔꯤꯈꯩ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯒ ꯅꯣꯡꯂꯛꯇꯨꯗ ꯒꯥꯔꯤ ꯊꯧꯔꯗꯤ ꯁꯤꯖ ꯇꯥꯕ ꯑꯉꯥꯡꯗꯨꯒꯤ ꯃꯃꯤꯠꯇ ꯚꯨꯠ ꯅꯨꯄꯤꯅ ꯍꯥꯠꯄ ꯑꯣꯏꯅ ꯎꯍꯜꯂꯤ ꯑꯣꯏꯔꯝꯅꯤ ꯑꯦꯂꯦꯛꯁꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯅꯨꯄꯥꯗꯨ ꯅꯤꯁꯥ ꯆꯥꯏ ꯈꯪꯉꯤꯕ ꯔꯣꯀꯤꯅ ꯑꯃꯨꯛ ꯈꯕꯔꯗꯣ ꯈꯔ ꯄꯥꯎ ꯑꯣꯖꯥ ꯄꯣꯁꯃꯣꯔꯇꯦꯝꯗ ꯑꯦꯛꯁꯤꯗꯦꯟꯅꯤꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯤꯗꯨꯗꯤ ꯅꯤꯁꯥ ꯆꯥꯕꯗꯨꯅꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤ ꯅꯠꯇ꯭ꯔꯣ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯨ ꯅꯣꯏꯗ ꯍꯟꯈꯤꯕꯗꯣ ꯅꯣꯡ ꯀꯟꯅ ꯆꯨꯔꯤꯗꯨꯗꯤ ꯑꯗꯣ ꯑꯩꯗꯤ ꯅꯤꯁꯥ ꯆꯥꯗꯕꯅꯤꯅ ꯁꯤꯗ꯭ꯔꯤꯁꯤꯅꯤ ꯑꯦꯂꯦꯛꯁ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯊꯃꯣꯏꯗ ꯁꯦꯡꯉꯣ ꯃꯔꯨꯞꯀꯤꯗꯃꯛ ꯃꯔꯨꯞ ꯑꯃꯅ ꯉꯝꯗꯕ ꯂꯩꯇꯕꯅꯦ ꯔꯣꯀꯤꯅ ꯀꯩ ꯍꯥꯏꯅꯤꯡꯂꯤꯅꯣ ꯁꯠ ꯍꯥꯏꯔꯣ ꯑꯦꯂꯦꯛꯁꯅ ꯅꯨꯃꯤꯠꯇꯨꯗ ꯎꯍꯧꯔꯤꯕꯗꯣ ꯔꯤꯒꯥꯟꯒꯤ ꯐ꯭ꯔꯦꯟ ꯅꯠꯇꯦ ꯑꯩꯈꯣꯏ ꯔꯤꯒꯥꯅꯦ ꯑꯩꯈꯣꯏ ꯔꯤꯒꯥꯅ ꯅꯪ ꯀꯃꯥꯏꯅ ꯈꯪꯂꯣꯏꯗꯣꯏꯅꯣ ꯔꯣꯖꯔ ꯀꯃꯥꯏꯅ ꯈꯪꯂꯣꯏꯗꯣꯏꯅꯣ ꯔꯣꯖꯔꯒ ꯔꯣꯀꯤꯒ ꯌꯦꯡꯅꯩ ꯂꯤꯅ ꯅꯣꯏ ꯑꯅꯤꯗꯤ ꯅꯨꯄꯤꯗꯣ ꯈꯪꯂꯝꯅꯤ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯑꯦꯂꯦꯛꯁꯅ ꯅꯨꯄꯤꯗꯨꯕꯨꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦ ꯅꯣꯏ ꯑꯅꯤꯅ ꯋꯥꯒ ꯂꯣꯏꯆꯠ ꯁꯥꯏꯗꯣ ꯑꯩꯈꯣꯏ 5ꯁꯦ ꯆꯤꯡꯅꯩꯔꯣ ꯔꯣꯖꯔꯅ ꯊꯤ ꯃꯍꯤꯁꯤꯡꯁꯤꯗꯤ ꯋꯥꯁꯦ ꯐꯖꯕ ꯅꯠꯇꯕꯅꯤꯅ ꯍꯥꯏꯕꯗꯣ ꯌꯥꯗꯕꯩꯅꯦ ꯔꯣꯀꯤꯅ ꯁꯠ ꯈꯨꯝꯂꯛꯏ ꯑꯩꯅ ꯅꯣꯏꯗꯩ ꯊꯣꯛꯂꯛꯄꯗ ꯅꯨꯄꯤ ꯑꯃꯗ ꯅꯨꯄꯥ 3 ꯈꯛꯅ ꯀꯥꯔꯟ ꯇꯥꯔꯝꯃꯦ ꯑꯗꯒꯤ ꯑꯩꯅ ꯈꯥꯝꯂꯨꯕꯅꯦ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯈꯨꯠ ꯊꯥꯔꯛꯄꯗꯒꯤ ꯑꯩꯁꯨ ꯐꯨꯒꯥꯏꯅꯔꯨꯕꯅꯦ ꯇꯟꯖꯥꯗꯨꯗ ꯔꯣꯖꯔꯒ ꯇꯥꯃꯣꯒꯁꯨ ꯂꯥꯛꯑꯦ ꯇꯥꯃꯣꯗꯤ ꯌꯨ ꯉꯥꯎꯕꯅꯤꯅ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ರೆ ꯔꯣꯖꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯃꯈꯣꯏ 3ꯗꯨ ꯐꯨꯔꯝꯕꯅꯦ ꯑꯗꯒꯤ ꯅꯨꯄꯥ 3 ꯑꯃꯨꯛ ꯂꯥꯛꯂꯒ ꯃꯈꯣꯏ 5ꯀ ꯑꯩꯈꯣꯏ ꯑꯅꯤꯒ ꯐꯨꯒꯥꯏꯅꯕꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯔꯝꯗꯧ ꯈꯤꯇꯪ ꯉꯥꯏꯔꯕꯅꯦ ꯅꯨꯄꯤꯗꯨꯅ ꯁꯥꯇꯤꯟꯗꯨ ꯊꯨꯞꯆꯜꯂꯒ ꯅꯨꯄꯥ ꯑꯃꯗ ꯀꯟꯊꯠꯄꯅꯦ ꯑꯗꯒꯤ ꯅꯨꯄꯥꯗꯨꯗ ꯁꯥꯇꯤꯟꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯉꯩ ꯄꯪꯀꯟꯇ ꯀꯟꯊꯠꯂꯤ ꯅꯨꯄꯤꯗꯨꯅ ꯁꯨꯃꯥꯏꯅꯁꯨ ꯍꯥꯏ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯑꯁꯤ ꯍꯥꯏꯔꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯀꯩꯒꯟꯕꯅꯦ ꯑꯗꯒꯤ ꯅꯨꯄꯥꯗꯣ ꯈꯨꯗꯛꯇ ꯁꯤꯈꯤꯕꯅꯦ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯈꯪꯗꯤꯌꯦ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯑꯃꯨꯛ ꯇꯥꯃꯣꯅ ꯀꯟꯕꯤꯕꯅꯦ ꯇꯥꯃꯣꯅ ꯃꯈꯣꯏ ꯀꯃꯥꯟꯗꯣ ꯄꯥꯔꯇꯤꯗ ꯐꯣꯟ ꯇꯧꯔꯒ ꯑꯁꯤꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯈꯤꯕꯅꯦ ꯅꯨꯄꯤꯗꯨꯗꯤ ꯑꯗꯨꯝ ꯆꯠꯍꯟꯈ꯭ꯔꯦ ꯋꯥꯔꯤꯗꯣ ꯇꯥꯈꯩ ꯇꯥꯔꯒ ꯑꯦꯂꯦꯛꯁꯅ ꯑꯃꯨꯛꯁꯨ ꯑꯣꯏꯗꯕ ꯉꯥꯡꯉꯤꯕ ꯑꯗꯒꯤꯗꯤ ꯔꯣꯖꯔꯒ ꯔꯣꯀꯤꯒ ꯆꯞ ꯃꯥꯟꯅꯅ ꯆꯟꯗꯥꯟ ꯑꯦꯂꯦꯛꯁꯅ ꯑꯕꯦꯝꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯇꯞꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯈꯣꯏꯅꯤꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕ ꯚꯨꯠ ꯅꯨꯄꯤꯗꯣ ꯑꯁꯤꯗꯩꯁꯤ ꯅꯠꯇ꯭ꯔꯣ ꯑꯅꯤꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯣꯁꯦꯁꯅ ꯄꯥꯞ ꯆꯦꯜꯂꯨꯔꯕꯅꯤꯅ ꯃꯄꯥꯟ ꯑꯣꯏꯅ ꯄꯥꯞꯇꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯅꯦ ꯔꯣꯖꯔꯅ ꯁꯥꯎꯔꯒ ꯃꯣꯁꯦꯁꯀꯤ ꯉꯛꯁꯝꯗ ꯄꯥꯏꯔꯒ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯏꯔꯤꯛꯅ ꯈꯥꯝꯗꯣꯔꯛꯏ ꯀꯩꯅꯣ ꯚꯥꯏ ꯃꯤꯒꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯈꯠꯅꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯕꯣ ꯔꯣꯖꯔꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯕꯦꯝꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯃꯣꯁꯦꯁꯅ ꯃꯔꯝꯗꯣ ꯃꯔꯨꯞ ꯑꯩꯈꯣꯏꯗꯐꯥꯎ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯕꯗꯣ ꯔꯣꯖꯔꯅ ꯚꯥꯏ ꯃꯇꯥꯡ ꯆꯥꯗꯅ ꯅꯪꯒꯤ ꯀꯔꯦꯝꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯣ ꯃꯣꯁꯦꯁꯅ ꯀꯔꯦꯝꯅꯕ ꯅꯠꯇꯦ ꯚꯥꯏ ꯑꯩꯈꯣꯏ 8ꯁꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯒ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯥꯛꯂꯒ ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯒ ꯂꯣꯠꯂꯤꯗꯣ ꯑꯩꯈꯣꯏ ꯀꯔꯤꯃꯇ ꯈꯪꯂꯝꯃꯣꯏ ꯈꯟꯕ꯭ꯔꯥ ꯔꯣꯖꯔꯅ ꯑꯗꯣ ꯈꯪꯂꯁꯨ ꯋꯥꯗꯣ ꯐꯖꯅ ꯍꯥꯏꯌꯣ ꯀꯦꯟꯁꯔ ꯅꯥꯔꯒ ꯂꯩꯈꯤꯗꯕ ꯃꯤ ꯃꯄꯥꯗꯨꯕꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯀꯌꯥꯝ ꯀꯥꯏꯈ꯭ꯔꯒꯦ ꯑꯩꯗꯤ ꯃꯄꯥꯗꯨꯅ ꯄꯥꯞꯇꯣ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯅꯦ ꯅꯪꯒꯤꯗꯣ ꯈꯔ ꯀꯥꯏ ꯚꯥꯏ ꯑꯕꯦꯝꯁꯦ ꯄꯥꯞ ꯆꯦꯜꯂꯨꯔꯕꯤ ꯅꯠꯇꯤꯌꯦ ꯔꯣꯀꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯀꯟꯕꯗ ꯊꯋꯥꯏ ꯑꯅꯤ ꯃꯥꯡꯂꯤꯕꯁꯤꯗꯤ ꯐꯔꯤꯕꯣ ꯔꯣꯖꯔꯅ ꯚꯥꯏ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯃꯣꯁꯦꯁꯅ ꯚꯥꯏ
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯂꯥꯟꯗꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯣ ꯑꯇꯣꯞꯄ ꯑꯉꯥꯡꯅ ꯎꯔꯝꯕ ꯑꯣꯏꯔꯝꯃꯗꯤ ꯅꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯣ ꯑꯔꯦꯝꯕ ꯑꯣꯏꯅꯤꯌꯦ ꯑꯗꯨꯏ ꯁꯔꯨꯛ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯂꯒ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯄꯥ ꯈꯔꯅ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯕꯗꯤ ꯑꯕꯦꯝꯁꯦ ꯑꯦꯋꯥꯔꯗ ꯑꯣꯏꯅ ꯐꯪꯂꯝꯕꯁꯨ ꯌꯥꯏ ꯅꯣꯏꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯗꯨꯅ ꯍꯦꯟꯅ ꯐꯠꯇꯦ ꯍꯥꯏꯕꯅꯤꯗ ꯂꯤꯅ ꯑꯁ ꯌꯥꯔꯁꯦ ꯃꯣꯁꯦꯁ ꯇꯣꯛꯑꯣ ꯚꯥꯏ ꯔꯣꯖꯔ ꯅꯪꯁꯨ ꯐꯤꯡꯒꯠꯀꯅꯣ ꯑꯩꯈꯣꯏꯅ ꯀꯅꯥꯗꯁꯨ ꯋꯥꯐꯝꯁꯦ ꯍꯥꯏꯗꯧ ꯂꯩꯇꯦ ꯁꯨꯝ ꯈꯟꯅꯕꯅꯦ ꯅꯣꯏ ꯑꯅꯤꯅ ꯋꯥꯒ ꯂꯣꯠꯄꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯕꯅꯦ ꯃꯣꯁꯦꯁꯅ ꯚꯥꯏ ꯑꯩ ꯍꯥꯜꯂꯝꯃꯒꯦ ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯃꯣꯁꯦꯁꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯔꯨꯞꯁꯤꯡꯗꯨ ꯃꯊꯥ ꯁꯥꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯂꯣꯟꯅ ꯇꯥꯔꯤꯕ ꯖꯦꯀꯣꯕꯅ ꯐꯠ ꯆꯪꯂꯛꯇꯨꯅ ꯃꯣꯁꯦꯁꯀꯤ ꯃꯃꯥꯡꯗ ꯊꯠꯂꯒ ꯅꯪ ꯃꯤꯡꯗꯣ ꯀꯔꯤ ꯃꯣꯁꯦꯁ ꯀꯧꯏ ꯇꯥꯃꯣ ꯖꯦꯀꯣꯕꯅ ꯃꯣꯁꯦꯁꯇ ꯀꯣꯜꯂꯒ ꯉꯥꯇꯪꯕꯨ ꯌꯥꯎꯈꯣ ꯏꯅꯥꯎꯅ ꯍꯥꯏꯗꯨ ꯆꯨꯝꯃꯦ ꯅꯨꯃꯤꯠꯇꯣ ꯇꯥꯃꯣꯁꯨ ꯌꯨ ꯐꯨꯜꯗ ꯉꯥꯎꯔꯒ ꯔꯣꯖꯔꯒ ꯔꯣꯀꯤꯒ ꯃꯈꯣꯏ 6 ꯆꯪꯗꯅ ꯐꯨꯔꯤꯕꯗꯣ ꯀꯟꯕ ꯆꯪꯕꯗ ꯑꯕꯦꯝꯅ ꯑꯣꯏꯅ ꯃꯥꯅ ꯁꯥꯎꯅꯤꯡꯕ ꯅꯨꯄꯥꯗꯨꯗ ꯐꯨꯈꯤꯕꯅꯦ ꯑꯗꯣ ꯔꯣꯖꯔ ꯅꯪꯁꯨ ꯂꯥꯜꯂꯤꯕꯅꯦ ꯔꯣꯖꯔꯅ ꯇꯥꯃꯣ ꯃꯥꯏ ꯈ꯭ꯋꯥꯏꯁꯦ ꯑꯕꯦꯝ ꯄꯥꯞ ꯆꯦꯟꯕꯒꯤ ꯃꯄꯥꯟ ꯑꯣꯏꯅ ꯄꯥꯞꯇꯣ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯖꯦꯀꯣꯕꯅ ꯆꯨꯝꯗ꯭ꯔꯣ ꯑꯗꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯋꯥꯁꯤ ꯅꯣꯏ ꯑꯅꯤꯅ ꯃꯈꯣꯏ 5ꯗꯁꯨ ꯑꯁꯦꯡꯕꯗꯣ ꯍꯥꯟꯅ ꯂꯤꯔꯝꯃꯕꯗꯤ ꯑꯗꯨ ꯍꯥꯏꯈꯤꯗ꯭ꯔꯣ ꯅꯣꯏ ꯑꯅꯤꯅ ꯋꯥ ꯂꯣꯠꯂꯨꯕꯩ ꯅꯠꯇ꯭ꯔꯣ ꯃꯣꯁꯦꯁꯅ ꯀꯩꯅꯣ ꯑꯕꯦꯝꯒ ꯁꯣꯛꯄ ꯌꯥꯔꯛꯇ꯭ꯔꯤꯗꯨꯅ ꯅꯇꯨꯒ ꯊꯤꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯐꯥꯎ ꯀꯥꯎꯈ꯭ꯔꯅꯤꯕꯣ ꯃꯔꯨꯞꯇꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯃꯕꯅꯤꯅ ꯄꯨꯟꯗ꯭ꯔꯁꯨ ꯇꯤꯟꯅꯗ꯭ꯔꯁꯨ ꯀꯥꯏꯗꯦꯗ ꯔꯣꯖꯔꯅ ꯚꯥꯏ ꯑꯩ ꯅꯣꯏꯕꯨ ꯃꯤꯔꯥꯏꯕ ꯂꯩꯈꯤꯗꯦ ꯑꯩꯉꯣꯟꯗ ꯁꯥꯔꯤꯕ ꯃꯊꯥꯁꯦ ꯅꯣꯏꯅ ꯈꯪꯗꯕꯩꯅꯦ ꯖꯦꯀꯣꯕꯅ ꯌꯥꯔꯦ ꯔꯣꯖꯔ ꯃꯈꯥ ꯇꯥꯔꯅꯨ ꯅꯪꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯃꯇꯝ ꯃꯥꯡꯒꯩ ꯃꯥꯡꯍꯜꯂꯒ ꯍꯧꯖꯤꯛꯇꯗ ꯑꯕꯦꯝ ꯁꯣꯛꯄꯒ ꯌꯥꯔꯛꯇ꯭ꯔꯤꯗꯨꯅ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯤꯒꯤ ꯁꯣꯔꯥꯠꯅꯤꯒ ꯀꯥꯎꯒꯩ ꯃꯔꯨꯞꯁꯤꯡꯗꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯅꯣꯛꯈꯩ ꯅꯣꯛꯂꯨꯔꯒ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯔꯣꯖꯔꯅ ꯅꯣꯏ ꯋꯥꯈꯜꯁꯤ ꯌꯥꯏꯍꯦ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯑꯕꯦꯝꯁꯦ ꯄꯥꯞ ꯆꯦꯟꯕ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯔꯨꯕꯅꯦ ꯖꯦꯀꯣꯕꯅ ꯄꯥꯞ ꯆꯦꯟꯕꯤꯁꯦ ꯃꯄꯥꯒꯤ ꯐꯤꯔꯣꯏ ꯂꯣꯏꯕꯒ ꯑꯩꯒ ꯑꯣꯏꯅ ꯂꯨꯍꯣꯡꯈ꯭ꯔꯒꯦ ꯔꯣꯖꯔꯅ ꯇꯥꯃꯣ ꯃꯇꯥꯡ ꯆꯥꯗꯦ ꯐꯥꯒꯤꯗꯣ ꯖꯦꯀꯣꯕꯅ ꯑꯩꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯑꯕꯦꯝꯁꯦ ꯂꯧꯖꯔꯣ ꯍꯥꯏꯈꯤꯗꯥꯏꯅꯦ ꯔꯣꯖꯔꯅ ꯇꯥꯃꯣꯁꯦ ꯅꯍꯥꯟꯈꯩ ꯑꯕꯦꯝꯁꯦ ꯄꯥꯝꯂꯤꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯖꯦꯀꯣꯕꯅ ꯔꯤꯚꯦꯟꯁꯅꯦ ꯄꯥꯝꯕ ꯅꯠꯇꯦ ꯔꯣꯖꯔ ꯉꯛꯅ ꯀꯩ ꯔꯤꯚꯦꯟꯁꯅꯣ ꯍꯥꯏꯁꯦ ꯖꯦꯀꯣꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯖꯤꯛꯇꯗ ꯄꯥꯈꯠꯂꯛꯏꯔꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪ ꯑꯕꯦꯝ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯔꯛꯀꯅꯦꯅ ꯅꯪꯅ ꯉꯁꯤ ꯃꯔꯨꯞꯇ ꯐꯥꯎ ꯎꯠꯂꯤꯕ ꯅꯦꯆꯔꯗꯣ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯑꯕꯦꯝꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯛꯄꯩꯅꯦ ꯔꯣꯖꯔ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯣꯁꯦꯁꯅ ꯖꯦꯀꯣꯕꯇ ꯌꯦꯡꯂꯒ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯃꯥꯏ ꯄꯥꯛꯑꯦꯍꯦ ꯖꯦꯀꯣꯕꯁꯨ ꯅꯣꯛꯊꯣꯔꯛꯏ ꯄꯥꯛꯑꯦ ꯔꯣꯖꯔ ꯉꯛꯅ ꯀꯩ ꯄ꯭ꯂꯥꯟꯅꯣ ꯏꯔꯤꯛꯅ ꯅꯪꯅ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯣꯏꯅ ꯈꯪꯉꯦ ꯇꯥꯃꯣꯅ ꯑꯩꯈꯣꯏꯗꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯁꯤꯌꯔ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯑꯕꯦꯝꯕꯨ ꯅꯨꯡꯁꯤꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯎꯠꯂꯤꯕ ꯃꯌꯥꯝꯁꯦ ꯔꯣꯖꯔꯅ ꯑꯁ ꯅꯣꯏꯁꯤꯗꯤ ꯅꯣꯏ ꯂꯣꯏ ꯃꯥꯟꯅꯔꯒ ꯏꯇꯣꯝꯇꯒ ꯇꯣꯉꯥꯟ ꯇꯥꯍꯜꯂꯤꯕ ꯃꯣꯁꯦꯁꯅ ꯚꯥꯏ ꯑꯩꯅ ꯍꯥꯏꯗꯨ ꯁꯥꯎꯅꯨ ꯑꯩꯈꯣꯏꯁꯨ ꯑꯕꯦꯝꯕꯨ ꯅꯨꯡꯁꯤꯌꯦ ꯔꯣꯖꯔꯅ ꯀꯔꯤꯕ ꯃꯣꯁꯦꯁꯅ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯕꯨꯡꯅꯣ ꯃꯇꯣꯝꯗ ꯄꯣꯛꯄꯩ ꯍꯧꯅꯕꯤ ꯑꯣ ꯑꯕꯦꯝꯗꯣ ꯗꯣꯜꯄꯇꯤ ꯑꯣꯏꯔꯁꯦ ꯍꯥꯏꯕ ꯔꯣꯖꯔꯅ ꯃꯥ ꯆꯟꯗꯥꯟꯁꯤꯡꯁꯤꯗꯤ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯃꯔꯨꯞꯁꯤꯡꯗꯨꯁꯨ ꯉꯥꯇꯪꯕ ꯌꯥꯎꯔꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯔꯤꯇꯥꯅ ꯑꯕꯦꯝꯒ ꯔꯥꯅꯤꯒꯁꯨ ꯃꯈꯣꯏꯗ ꯑꯣꯏꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ ꯔꯥꯅꯤꯅꯁꯨ ꯋꯥꯐꯝꯗꯨ ꯃꯆꯥꯒꯤ ꯈꯜꯂꯒ ꯌꯥꯔꯝꯃꯤ ꯇꯣꯟꯁꯨ ꯅꯣꯡꯉꯥꯜꯂꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯊꯤꯟꯕ ꯐꯔꯛ ꯇꯥꯕꯗꯒꯤ ꯔꯣꯖꯔꯅ ꯑꯣꯏꯅ ꯊꯤꯟꯕꯤꯔꯝꯃꯤ ꯑꯅꯤꯗꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯃꯤꯟꯅꯩ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯒꯦ
ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯔꯣꯖꯔ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯨꯄꯤ ꯑꯃꯅ ꯌꯨꯝꯁꯤꯕꯨ ꯗꯥ ꯖꯦꯀꯣꯕ ꯍꯣꯏꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯑꯥꯎ ꯃꯥꯅꯦ ꯀꯅꯥ ꯑꯣ ꯑꯩ ꯗꯦꯅꯥ ꯀꯧꯋꯦ ꯇꯥꯃꯣꯕꯨꯗꯤ ꯂꯩꯔꯝꯃꯣꯏ ꯈꯪꯉꯦ ꯑꯗꯣ ꯐꯣꯟꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯣ ꯇꯥꯃꯣꯅ ꯊꯥꯖꯁꯨ ꯈꯪꯅꯔꯒ ꯑꯩꯕꯨꯁꯨ ꯈꯪꯅꯕꯁꯤꯗꯤ ꯅꯨꯄꯤꯅꯦ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯥꯜꯂꯦ ꯇꯣꯟ ꯃꯈꯨꯠꯇꯨꯅ ꯂꯥꯏꯕꯛꯇ ꯄꯣꯞ ꯊꯥꯖꯩ ꯑꯁ ꯑꯩꯗꯤ ꯄꯦꯜꯂꯦꯗꯀꯣ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯗꯩꯅꯥꯅ ꯁꯣꯝ ꯀꯅꯥꯅꯣ ꯇꯣꯟ ꯁꯧꯔꯞꯅ ꯑꯣꯍꯣ ꯃꯕꯣꯛꯅꯦ ꯃꯕꯣꯛ ꯅꯪ ꯑꯃꯨꯛ ꯏꯁꯨꯅ ꯏꯖꯠ ꯃꯥꯡꯍꯜꯂꯝꯃꯕꯣ